ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯒꯤ ꯃꯥꯔꯆ ꯊꯥꯗ ꯐꯝꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 73ꯉꯥ ꯁꯨꯕ ꯁꯦꯁꯟꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯃꯥꯂꯦꯝꯒꯤ ꯆꯅꯥꯜꯒꯤ ꯆꯍꯤ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯅꯔꯤ꯫ ꯄꯥꯂꯟ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯐꯨꯗ ꯑꯦꯟड ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 6ꯇ ꯏꯇꯂꯤꯒꯤ ꯔꯣꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯗꯦꯂꯤꯒꯦꯁꯟ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯄꯥꯟꯗ ꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯃꯤꯂꯦꯠꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯄꯥꯟꯗ ꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯄꯥꯂꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯅꯕ ꯄ꯭ꯔꯁꯇꯥꯕ ꯇꯧꯈꯤꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯇꯥꯕ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯇꯥꯕꯇ ꯑꯌꯥꯕ ꯄꯤꯗꯨꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯤꯕꯁꯤ ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯀ꯭ꯋꯤꯅꯣꯋꯥ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯀ꯭ꯋꯤꯅꯣꯋꯥꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯤꯂꯦꯠꯁꯄꯨ ꯄ꯭ꯔꯃꯣꯠ ꯇꯧꯗꯨꯅ ꯃꯥꯂꯦꯝꯗ ꯃꯤꯂꯦꯠꯁꯀꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯛꯄꯗ ꯃꯤꯂꯦꯠꯁꯄꯨ ಶ್ರೀ ಅನ್ನ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯒ꯭ꯔꯦꯟ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯡ ꯊꯣꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯅꯥꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯂꯦꯠꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯝꯕꯅꯤ꯫ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯧꯗꯣꯛꯇꯨꯅ ꯐꯧ, ꯒꯦꯍꯨ ꯑꯃꯁꯨꯡ ꯆꯨꯖꯥꯛ ꯄꯨꯊꯣꯛꯄꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯈꯤꯕꯗꯒꯤ ꯃꯤꯂꯦꯠꯁ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯈꯪꯍꯟ ꯍꯟꯊꯈꯤꯕꯅꯤ꯫ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯤꯔꯤꯌꯜ ꯄꯣꯠꯊꯣꯛꯀꯤ ꯍꯥꯏꯕꯗꯤ ꯆꯥꯕ ꯌꯥꯕ ꯃꯍꯩ ꯃꯔꯣꯡꯒꯤ ꯆꯥꯗ 10ꯗꯤ ꯃꯤꯂꯦꯠꯁꯅ ꯑꯣꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯗ 6ꯇ ꯍꯟꯊꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯊꯥꯅꯔꯝꯂꯒ ꯍꯧꯖꯤꯛ ꯊꯥꯅꯈꯤꯗꯕ ꯑꯁꯤꯒꯨꯝꯅ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯊꯥꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯂꯦꯠꯁꯤ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯅꯥꯏꯖꯦꯔꯤꯌꯥ, ꯖꯤꯝꯕꯥꯕ꯭ꯋꯦ, ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯁꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀ꯭ꯔꯣꯞꯁ ꯑꯣꯏꯅ ꯊꯥꯅꯔꯝꯕꯅꯤ꯫ ꯑꯇꯩ ꯁꯤꯔꯤꯌꯜ ꯀ꯭ꯔꯣꯞꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕꯗꯒꯤ ꯃꯤꯂꯦꯠ ꯊꯥꯕ ꯇꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯤꯔꯥꯏꯕꯤꯗꯨꯅ ꯂꯥꯛꯂꯕ ꯃꯤꯂꯦꯠꯁꯀꯤ ꯑꯐꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯂꯦꯠꯁꯀꯤ ꯑꯐꯕ ꯀꯥꯟꯅꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯁꯤꯇꯥꯔꯥꯃꯟꯅ ꯃꯤꯂꯦꯠꯁꯤ ಶ್ರೀ ಅನ್ನ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯒ꯭ꯔꯦꯟ ꯍꯥꯏꯅ ꯅꯧꯅ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯤꯂꯦꯠꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯔꯤꯖꯤꯂꯦꯟꯠ ꯑꯣꯏꯕ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯚꯦꯂꯨ ꯌꯥꯝꯅ ꯋꯥꯡꯕ ꯁꯤꯔꯤꯌꯜ ꯀ꯭ꯔꯣꯞ ꯑꯃꯅꯤ꯫ ꯃꯤꯂꯦꯠꯁꯅ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯁꯤꯔꯤꯌꯜ ꯀ꯭ꯔꯣꯞ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯍꯨꯃꯥꯡ ꯊꯣꯛꯇꯕꯒꯤ ꯑꯣꯏꯍꯜꯂꯛꯄ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯒ ꯂꯣꯏꯅꯅ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯨ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯏꯁꯤꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯧ, ꯒꯦꯍꯨ ꯑꯃꯁꯨꯡ ꯆꯨꯖꯥꯛ ꯌꯥꯎꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗꯒꯤ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯚꯝꯁꯤꯡꯅ ꯃꯤꯂꯦꯠꯁ ꯊꯥꯕꯗꯗꯤ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀ꯭ꯔꯣꯞ ꯑꯁꯤꯗꯤ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯣꯞ ꯑꯃ ꯑꯣꯏ꯫ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯗꯅ ꯊꯥꯕꯁꯨ ꯌꯥꯏ꯫ ꯑꯇꯩ ꯁꯤꯔꯤꯌꯜ ꯀ꯭ꯔꯣꯞꯁꯤꯡ ꯊꯥꯕꯗ ꯆꯪꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯃꯤꯂꯦꯠꯁ ꯊꯥꯕꯗꯅ ꯆꯥꯗ 70 ꯍꯟꯊꯅ ꯆꯪꯏ꯫ ꯍꯥꯔ ꯆꯥꯏꯕ ꯑꯃꯁꯨꯡ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯍꯥꯞꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯤꯂꯦꯠꯁꯇ ꯆꯦꯡ, ꯒꯦꯍꯨ ꯑꯃꯁꯨꯡ ꯆꯨꯖꯥꯛꯇꯒꯤ ꯍꯦꯟꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯚꯦꯂꯨ ꯋꯥꯡꯅ ꯌꯥꯎꯏ꯫ ꯒꯦꯍꯨ, ꯐꯧ, ꯆꯨꯖꯥꯛꯇꯒꯤ ꯐꯪꯂꯤꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯆꯥꯡ ꯑꯗꯨꯃꯛ ꯃꯤꯂꯦꯠꯇꯒꯤꯁꯨ ꯐꯪꯕ ꯉꯝꯃꯤ꯫ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯤꯂꯦꯠꯁ ꯆꯥꯕꯅ ꯗꯥꯏꯕꯦꯇꯤꯁ, ꯑꯣꯕꯦꯁꯤꯇꯤꯅꯆꯤꯡꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯤꯂꯦꯠꯁꯇ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯠꯀꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯁꯇꯥꯕ ꯇꯧꯕ ꯃꯇꯨꯡꯏꯟꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯃꯤꯂꯦꯠꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁ ꯄꯥꯂꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯂꯦꯠꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 4ꯗ ꯀꯦꯝꯄꯦꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯖꯤꯠꯅ ꯃꯤꯂꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯃꯒꯨꯟ ꯂꯩꯕ ꯀ꯭ꯔꯣꯞ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯔꯆ 19ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯒ꯭ꯂꯣꯕꯦꯜ ꯃꯤꯂꯦꯠꯁ ꯀꯟꯐꯔꯦꯟꯁ ꯍꯧꯗꯣꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯤꯟꯖꯥꯛ ꯇꯥꯡꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯃꯤꯂꯦꯠꯁꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯂꯦꯠꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ
ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯥꯎꯊꯣꯛꯅꯕ ꯌꯥꯎꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯐꯧ ꯊꯥꯕ ꯂꯧꯐꯝꯒꯤ ꯆꯥꯗ 13 ꯃꯤꯂꯦꯠꯁ ꯑꯃꯁꯨꯡ ꯊꯥꯎ ꯊꯣꯛꯄ ꯃꯔꯨꯁꯤꯡꯅ ꯃꯍꯨꯠ ꯁꯤꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯦꯡ ꯌꯥꯝꯅ ꯄꯨꯊꯣꯛꯄꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 60ꯗ ꯂꯝ ꯍꯦꯛꯇꯔ ꯂꯥꯈ 60ꯗ ꯐꯧ ꯊꯥꯗꯨꯅ ꯐꯧ ꯃꯦꯇ꯭रिꯛ ꯇꯣꯟ ꯃꯤꯂꯤꯌꯟ 15 ꯔꯣꯝ ꯄꯨꯊꯣꯛꯂꯤꯕꯅꯤ ꯃणिपुरꯒꯤ ꯑꯣꯏꯅꯁꯨ ꯃꯤꯂꯦꯠꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃणिपुरꯗ ꯂꯧꯃꯤꯁꯤꯡꯅ ꯐꯧ ꯊꯥꯕꯗ ꯑꯋꯥꯕ ꯀꯌꯥ ꯂꯦꯞꯇꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯃꯛꯇꯗ ꯅꯣꯡ ꯆꯨꯒꯗꯕ ꯃꯇꯝꯗ ꯆꯨꯗꯕ ꯑꯗꯨꯒ ꯆꯨꯔꯣꯏꯗꯕ ꯃꯇꯝꯗ ꯐꯨꯗꯤꯠ ꯊꯥꯅ ꯆꯨꯕꯗꯒꯤ ꯂꯧ ꯁꯤꯡꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯈꯤ ꯂꯧꯐꯝ ꯀꯌꯥꯗ ꯂꯧ ꯁꯥꯠꯄ ꯉꯝꯗꯕ ꯁꯥꯠꯂꯒꯁꯨ ꯐꯧꯍꯥꯝ ꯑꯣꯏꯅ ꯁꯥꯠꯄꯗꯒꯤ ꯐꯧ ꯂꯣꯛꯅꯗꯕ ꯀꯌꯥ ꯌꯥꯎꯈꯤ ꯍꯥꯔ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯈꯤ ꯐꯧꯒꯤ ꯃꯍꯨꯠꯇ ꯃꯤꯂꯦꯠ ꯑꯣꯏꯅ ꯊꯥꯔꯕꯗꯤ ꯏꯁꯤꯡ ꯋꯥꯠꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯏꯀꯪꯒꯨꯝꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯕꯁꯨ ꯆꯥꯊꯣꯛ ꯍꯟꯊꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯔꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯔꯣꯏ ꯑꯗꯨꯅ ꯃꯤꯂꯦꯠ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯕ ꯇꯉꯥꯏ ꯐꯗꯦ